Akispan Imphal, Wahengbam Washington na pau pajari. Mukhyamantri Yumnam Khemchan Singh na hairi Bharat Sarkar gi laibak asida aina yadaba mawngda mitop changsilakpagi matangda yangsinnaba awangba thakki committee sembagi warep adu taramna oi. Social media da thagatpa warol amada Shri Khemchan na hai Pradhan Mantri Narendra Modi amasung Griha Mantri Amit Shah gi mityeng makhada paikhatliba khongthang asina laibak asigi suraksha amadi yelhongmi amasung tribal singbu ngak senduna thambada chauna mateng oiragani. Committee asigi thabak thoram singda Rajya Sarkar gi maikei dagisu piba yaba mateng pigani haina Shri Khemchan na makhatari. Pradhan Mantri Oiramba Pandit Jawaharlal Nehru laikhidabagi kumon numitang asi laibak asina mahakki mapamdai kai khumnaba utli. Numitasida Pradhan Mantri Narendra Modi amasung Lok Sabha Adyaksha Om Birla nasu Pandit Jawaharlal Nehru gi mapamdai kai khumnaba utli. Manipur Pradesh Congress Committee MPCC nasu Pandit Jawaharlal Nehru laikhidabagi kumon numita Pandit Ji gi mapamda ikai khumnaba utli. Imphal gi Bir Tikendrajit Road ta leiba masigi office ta pangthokhiba thoramda hanagi Mukhyamantri Okram Ibobi Singh na luchingduna dol gi karmi singna Jawaharlal Nehru gi mapamda laisu kattunai kai khumnaba utki. Thoramduda wangang bada Shri Ibobi na hai Bharat pu ning tamhannaba honabada chauna thodang laurambada natana Pandit Nehru na ning tamba phanglaba matungda Pradhan Mantri oiduna laibak asibu madomdom lep sabangamnaba thabak kaya pangthoklami. Machigi matakta laibak asigi sel thumgi phibam phagal hannaba amasung ISRO, AIMS, IIT na singba malemgi atay laibak singna sakhanglaba institution kayagi yumpham su tholami Shri Ibobi na hai. Yagi linkha tamnanaba hotnabada yamna achauba role lawgiba real freedom fighter haida mana lawiramba thodangdudi mayamnasu hena khangbire bharat leiba jati khudingmakse nungsinana sana sinana punna leiminaraba matungda bharat sima pangan kallaba strong India ama self reliant loinana prithibida leiba leipaksing sisu masiga afaba mari thamnanaba mahakna hotnabiramba. Election Commission of India na electoral roll gi special intensive revision SIR chathakhiba adu ain nayai amasung masina mikhal ningthina amadi shanti oina pangthokpa ngamhali haina Supreme Court na ngasi lauthokre. Court asina hai Representation of People Act listing machamapal yangkai gi article sahum kunmari amasung masigi makhada yauriba nigom singi matungina Election Commission da SIR chathabagi sakti lai. Chief Justice Suryakant amasung Justice Joy Malia Bakshi yauba bench amana rai adu lauthokibani. Laibak sinba thungbada sabagi chang hengalakliba sigi yenglaga miyamna yariba makai chaksil thorang lokhatnaba Pradhan Mantri Narendra Modi na hairi social media da thagatpa warol amada Shri Modi na hai miyamna masada isingi awatpa laihandanaba yumdagi chathokpada ising loinagadabani. Marakasida IMD na Delhi ki mafam kharada ngasi Celsius degree nifu humdoidagi nifu manga phawa saraba yai hairaduna yellow alert lauthokre. Haryana, Chandigarh, Madhya Pradesh, Punjab, Rajasthan, Uttar Pradesh amasung Vidarbha gi mafam kayada sungasi ka hena sabagi awaba mayoknagani haina med bibhag na hairi. Rajasthan ki jila manga da sungasi ka hena sabagi khudongthiba mayoknagadab leibana orange alert lauthokre. Rajya dugi Jodhpur, Bikaner amasung Kota division da sabagi sang Celsius degree nifu taruk yaurabi yai hairi. Kendra ki lalol itika amasung Udyog Mantri Piyush Goyal ngasi Toronto da Consulate General of India na sinduna pangtokpa community reception da Canada da leiba Bharat macha singa wari watai sanakre. Social media da thagatpa warol da Shri Goyal na hai wari sanaba duda mahangna Pradhan Mantri Narendra Modi gi lamjing makhada Bharat na sel thungilamda sauna awonba porakliba sigi matangda pankhi. India Canada Comprehensive Economic Partnership Agreement ki khuthangda laibak anigi marakta lalol itik sel thadaba innovation amasung miyam maraka tengbang pinabagi khudongchaba kaya lairiba adubusu mahangna pankhi. Canada ki khongchat ki ngasi nini chanba numita Shri Goyal na Canada ki lalol itik amasung udyog ki makok thongba luchingba kaya gasu wari sanakhi pau loijare.